asigabu khungak pa sauroidraba asigabu Meetei nongsa myam sauroidraba asigabu mayam sina asi torimi ba kanana torimi do hatky hairoidraba Central government mami tangare Central force mami tangare hojikti central gi leiriba chawsam ko mo loi mami tangare karigino hojikti Meetei do oli banina Meetei gi laisang mai thari banina akoi amta ude central gi force ude central government ude repeat action kana leiriba myam do amta ude loi mami tangare hojikti kaino Meetei do ocha bani Meetei do waja bani Meetei gi laisang mai thaja bani asigabu Meetei na mi hatlaga de mi hatle harakane ba Meetei na sauraga di saure haine ba asigumba tanja kaya se Meetei da otpa neiba tawna ngasi chahi lala phawba asigai siga miyek changchalaga khudak ta asi kanana tawino kaidino asi phagat pide aduga hojing Meetei na saurao Meetei na pharaga asi je hatpa tuppa tawraga di adoi duga changak na ba mejing channa ba se myam thokla ni ba karamba miyoina asugumba akhoi Meetei gi laisangda asugumba thodok saram chatlammi base asiga karamba Meetei masana saudna leiba ngamdoino karamba Meetei masana asugumba saram chatlammi ba miyoi singje phangaga di lemna thaning dori banaba asugumba tanja siga nei Meetei da asugumba Meetei da otpani ba toriba tanja siga di mayam se changjan biro central gi miyang changjan biro ba si tanja siga si tanja si asam rifle khangde asam force khangde leidiba mayam se central force mayam da changjal laga nei khairaga mido kanana tharamino pu khudak ta thira puthok piro ba aduga Meetei na saurak pa khangde Meetei na landarak pa khangde Meetei gi laisang mai thara bane Meetei saura ania ba adu tanja duga di mayam ma thokla ania ba thigat na ba du tanja duga di Meetei na du tanja do saurak pa matam duga di mayam ma Meetei pharaga Meetei phuraga Meetei hatlaga na adu di thokla ania ba Meetei siga mayam changna yengchen ba matam dadi Meetei siga mayam changna hauba matam dadi adu do central mami du sana leirani central force mami du sana leirani tanja duga di Pari mom channel sibu yengbiriba mayam puno pui kai khumna jari ngasi amuka mayang yafamda video ma pura lai chinau mayam ngasi gi video se yamna nuaitaba asugumba thodok thokpase ubada yamna pendabadagi wafam khatang thamjage aina mayang yafamda video ma pura lai chinau mayam atudi video se makha tana yengminarasi aduga video siga soirani okhiba kya lairega su mayamna ngakpi waina hojai dagi pari mom channel na yengbiriba mayam puno maki mafamda request tawjari adudi video se makha tana yengminarasi karigino ba akhoi gi Meetei gi ibdo gi laisang mai thadori base karamba nupa nupi no ba akhoi gi Meetei ibdo laisang mai thari base aduk thona phamba karamba lup ki miyoi no amta thopi raga seng nam ta haibiu ba kari maram gi akhoi gi leiriba ibdo ibendo gi posai se puthoga mai tharami no ba nang na ningi ba laining pathap to ga adu maina mi gi laisang bu mi gi lai bu adu maina mai thadoga mi gi leiriba mi gi dharma do mi gi laining pathap to adung mama to mongda ninda to waina adung mama to mongda chatlu waina noi ningi ba laining pathap to yaw pura ba kari gina ba nakhoina Meetei da asuk yamna yengba ngamdriba Meetei gi fruit asina nakhoi da kari tawrapatagi noina Meetei da asuki matik landa ge na khanna leiriba no ba karamba siram dai nakla ba mapa mapuna warakpa ngamdraba masagi laining lamchat ta yawba pathap chat pangamdraba pap karamba papina adumaine ekhoi gi Meetei gi ibudho laisang da changaga ibudho gi pochai ibudho ibendho gi pochai puthoga mai tharami ba ibudho ibendho da moina adumaina karigumba pusakna yalamba thugai dagi honaramba mato mong torami da siramdai naklakpa karamba nipa no pino ba yangna su sini sida basu yaroi hingtat thatna noi ibudho gi pochai mai tharamba adumaina noi su yangna sini ba se noi kawgano aduga noina karigino Meetei gi mathunda ta Meetei gi maningda ta noina marumdei lumma ga ta noina Meetei da landari base adumaina Meetei gi laisang da noina hura laga adumaina posai mai tharami do phongna thoklone nasana chatliba laining lam chattuga adumaina mi gi laisang da changaga mi gi laisang mai thawaina nang na ningi ba laining pathap to yaw pura ba Pangnaba taraga di karamba nipa nupina adu tormi ba tanja do phangamba taraga di noi phibam do kai oini noi nasana khangjalu ichinaw mayam yamna pende yamna nungaite Meetei da asugumba moina otpane ba tawrei se ngasi sahi hanjala abani aduga amuksa sum Meetei siga moina thilla hawba se lepoya ba asiga akhoi mayam se sum tumin leri gai phai akhoi mayam tumin leri gai phai akhoi na asiga yade na akhoi na saurakpa akhoi na protest torakpa asi tanja asiga
असी तंजा से कतने अदुम तंजा से मोई थीरगा मैतई द लाले मैतई से फत्तबनी मैतई ना कनो मी हाले मी फूरेन हारकने अदो मैतई द हाना मोइना हालकपा मैतई की हाना मई थारकपा ममांग दसु मैतई की युम हिंगोन मई थारगा मैतई हाना हाटपा ममांग दसु मोइना हाना तौगिबनी अदु तंजा द मोई केसुम हाइदे हौजिकसु अमुक मैतई की लाइसंग असुमाइना मई थारगा नौना अमुक तौरइबसे चाही लालकपगा ngasi चाही हेंदरपा ngasi अमुक सुमाइ तौरइबसे असिगे मोय कना केम हाइरो तुमिन लेनी तंजा से खुदक खुदक त मयाम चंगजलागा असि नैखाइरगा तौरिबसे कनानो थिगतलगा खुदक त फाबा ngamba यामना अचौबा अरुबा थबक नतेबा असि तंजा से मोय लोय तुमिन लेनी हुजि असि ngangaga फते असि ngangaga मैतै फते असि ngangaga अचौबा सांगसिंगना मचिन मेंशनदगे होटनानी कैनो अखोइदी मोयना तौरिगा याना लैरुय बजाबा अदुदो अखोइदी ngamदेबा करीगिनो अखोइ से मैतै से निंखा तमना पांजरपा निंखा तमना लेजरपैना अखोइ निंखा तमना सुम लेनिंगेबा मिंगोंदा लानासु चटनिंगदे अखोइदसु लाना चटपिरकनु हाइबगी अखोइगी हानादगी पाइपुना अखोइदा थंबिरकपा अदुगुंबा साजचे अखोइ लेजैयबा अदुना अखोइसु लांजरोय अखोइदसु लानबिरकनु लालकपा तारगदे अखोइ लेमना तुमिना लेथोकपसे अखोइ ngamदे यामना साउनिंगी यामना नुंगाइते असुगुंबा यामना नुंगाइतबा पेनदबा थौदोक मयामसे उबदा अदो अइना ngasi di ichinaw myang yafam na thamjariba video siga asoi ran yawkiba kya lerega su ngakpi gani aise ngarang dagi haksang khatang nuai tabani aina aduna video se aina khani lera hapke nongni tang lera hapke khalam mani ado ngarang nang su nuai taba thaudo khara akhoi arang ba kanguda khungakpa singbu phagat na bagi asumagi wa thokleyen haitaba da asum nuai tare ado ngasi su amuk asumba khoi gi maitai gi laseng mai thado khodok na tormi ba usit thawoi da ba saram chatlam ba siram dai nai ba kanano asugumba thawdok ubada nuai tare aduga hojik asumaina tawraga khungakpa mayam sauro oidara maitai mayam sauro oidara mayam so asum khanda biwaba leiriba lup khuding ichina mayam so asum khanda biwaba asiga maitai saudaba ngamgadra maitai da haura aga maitai na asi siga pakhum pira kandadi aduga haira ane maitai na du tawre maitai na ada tawre ena asumai asum matam khudi makta tawna leibase akhoi khangma ngamdre khoi khangbasu ngamjara roi hojikti thokpa la ani ene leibagi tanjado hojikti oire aduna saram chachalami ba mioi ado phangnaba taragadi nasana khanjaraga nangse kari oigani nangse karam mama to mongi san wai bado nang nasana khanjawa bako aduga nang athuba matamda ayangma matamdadi nangse lamsi sine abase nang kawganu aduga nasado akhoi ibudogi posai mai tharami bado ado noi singdo aduga nasado pro chaaga nasa singdo pokhaira noi sine abase noi kawganu ibudogi wael se soidana noibu wael lakane abase noi kawganu maitai gi line abase noi kawganu loisan jarage ichinaw mayam yam sangna ngangja roige nungai tabani na mayam thoklani ngangna banga ta thoklani adu yam sangna ngangja roige yengbi deba mayam puna mangna video siga asoiran yaw kiba kya lerega so mayam puna mokpu amuka so hana khoram jari ngakpi waina ngasi gidi loisan jarage imalai bakna yai phare kanglei pakna yai phare ibudo pakhang mana yai phare